Ngasisu mahausagunna mayamgidamakta nungairaba khungaw wari ama puduna lakjari. Wari asibu ibirakpana D.N. Khuman. Wari asigi mamingna Mongpham Manaki Ibo. Thaina ngalingay matam amagi warini. Matamdo phairen thagi matamni. Lechil kayana atiya pumba kupsiliba matamni. Ayuki matam amada khungi nupi ama mama atombina tamthina phubiraga makokta singjangna hanjin yanduna hatpirami. Khangedana adune aingonda usitradi nathibongdo puk thali thandedo haikhoba nang leidana aigi isasi phawba mabuk thana pizaba phangdrabani pharini hojikti nakoktusu pungtoi toredana kanadi masidi ngalingai sidane mungphamda puthokduna thau haijinduna mai thadoklugeida asi khanna thawai yaudраbi nupi machado pi achauba amana yomsinduna mongpham tamda puraklami. Ayuki matamga oire ingsu yamna ingbaga leichil adusu thabaga kana amatana unaramdi. Asumna mongpham adu hek yaubaga nupi machado mongphamda thamlaga sing akangba khara mathakta thamlaga thau haijinduna mai churami. Adugi matung mama atombido mayumda prap chenkirami. Yum hek yaubaga iru lujarami. Iru baloiraga imung wairam sit nana tasilami. Pumnamak loiraba matung mapuroiba tomal amadi atombina pokpa machanupa thoibaga haugalaki. Mapuroibana o taribro pebe. Ibungo namado amukta kaura ucho. Angang aduna mama adubu koikaw kaujay. Ho ima pebe pabung na lawhaye. Kadayda layno khangdeba ima pebe che. Bebe chu taraduna imungda changlai aduga mapuroibada asumna hangjarai. Moi babung kari leirage aibu kaubibade yumgi thabak tawbagase tawpham hek khanghandabaneba kari nupano khangdeba. Mapuroibana bebe kaino ngasidi nakhol nawaga yamna nauktharaida adumna isauga langdradi nangse nasaka yengningin he. Nahan makhaidi ayuk khudingi isau irang tawdana chabeng ngangbodo ngasidi taba phangdaba adugi chumna korombanida. Ai isase sengdoklukhige nachanupido haudokluro. Ngasidi aigi itawsinga langphai chatkadaba numitni aduna harau chak punna chaminasiko. Wahai khara si hairamlaga mapuroiba tomal masa sengdokpa thokirami. Mapuroiba halaktringai wakhal ama khalami. Leire isa thoibado changlakisano isa do changlakpaga thabak ama tharuge. Asung khanduna leiringai macha thoiba imungda changlakhi. Macha nupa do hek changlakpaga mama bebe na asumna hairi. Hai imagi thoiba tabro imagi nakta mukta laune. Thoibana ima kai haibano. Imagi thoiba nangne khullo nabada leiba nani mema khangba natro. Thoibana khangi ma san mayam ngaloiba ini du natro. Hoi mane moidane amukta chatlugera imada. Nani hoida chatladi sangom su yamna thaklaktoini. Nani nasu nangse uningi da hairag leirabani. Aduna ngai hakta chatluso imaga chasi hairabasu napabung thabak chatkani hai. Aduna chak ngana thongdaba yaroi isabu tanbro. Thoibana ima lapi ko ado ima aidi sangom thakninge aduna ini hoida chatluge. Hoi adunidana isa phaba mama nuksiba haisidia. Adudi haujik chatnaba tawroko hauren imana lawba lakki. Imana laktri phawba nani hoida leiramuko chocho chatluru. Asi haiduna macha thoibado thangnabagi khulda chatkirami. Ngaihaki matung tomalsu masa sengba loiraduna imungda changlai. Imung hek yaubaga masa nupibu kaujarai. Ipagi tharik tha ichabu hogotribaro thengkhrene matamse adumna yahau thenglabadi nasado soklaniye tharik tha. Adubu macha tharik thadi khumlakhidre tanza aduda pebe changlaktuna asumna hairei. Moi babung isa tharik thaga icha thoibaga mani hoida sangom thakluni haidana ningai tawbodagi chathankhrabani. Haurendo ai hek lawbirurage. Isa singchisu ningai onthokna kankhre. Moina haiba yadragana mama phatabi hekta tagadawribani.
ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯕꯅꯤ ꯏꯆꯥ ꯊꯔꯤꯛꯊꯥ ꯑꯃꯗꯤ ꯏꯆꯥ ꯊꯣꯏꯕꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯇꯣꯃꯥꯜꯅ ꯆꯨꯝꯃꯤ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯅꯪꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯂꯪꯐꯩꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯏꯆꯥꯁꯤꯡꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨꯀꯣ ꯄꯨꯝꯅꯃꯛ ꯃꯃꯥ ꯅꯪꯅ ꯍꯣꯠꯅꯒꯗꯧꯕꯅꯤꯀꯣ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯣꯏꯔꯒꯗꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯂꯨꯔꯣ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯄꯦꯕꯦꯠ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯂꯩꯔꯪꯃꯩ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯐꯤꯔꯣꯜ ꯁꯦꯠꯅ ꯆꯥꯅꯕ ꯀꯌꯥ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄ ꯇꯥꯔꯝꯃꯤ ꯇꯣꯃꯥꯜ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯇꯣꯃꯥꯜꯁꯨ ꯋꯥꯈꯜꯗ ꯀꯛꯉꯥꯎꯅꯔꯤ ꯉꯥꯏꯍꯥꯛꯇꯨꯗ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯝꯃꯤ ꯆꯥꯛ ꯂꯣꯏꯔꯕꯗ ꯇꯣꯃꯥꯟ ꯑꯃꯗꯤ ꯄꯦꯕꯦꯠ ꯆꯥꯛ ꯑꯗꯣ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯆꯥꯛ ꯑꯗꯣ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯆꯥ ꯊꯔꯤꯛꯊꯥꯕꯨ ꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯇꯣꯃꯥꯜ ꯆꯥꯛ ꯑꯗꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯦ ꯃꯈꯨꯠ ꯑꯗꯣ ꯍꯥꯝꯗꯣꯛꯂꯒ ꯄꯦꯕꯦꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯪꯁꯨ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯀꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯈꯪꯅ ꯈꯪꯅ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯂꯧꯔꯨꯔꯣꯀꯣ ꯑꯩ ꯊꯣꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯈꯨꯟꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯇꯣꯃꯥꯜ ꯂꯦꯞꯇꯨꯅ ꯃꯇꯥꯎꯁꯤꯡꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯅꯥꯀꯣꯡꯗ ꯈꯨꯖꯤꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯜꯂꯕꯤ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯌꯨꯝꯗꯨꯗꯒꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡ ꯈꯣꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯇꯣꯃꯥꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯍꯅꯨꯕꯤꯗꯣ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯒꯨꯝꯂꯕꯤꯌꯥ ꯅꯆꯥ ꯏꯁꯤꯡꯗꯣ ꯁꯣꯛꯄꯤꯔꯛꯀꯦ ꯏꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯣ ꯅꯆꯥꯗ ꯄꯤꯔꯛꯎ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯣ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗꯤ ꯁꯦꯁꯦ ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗꯣ ꯇꯣꯃꯥꯜꯗ ꯄꯤꯔꯝꯃꯤ ꯆꯐꯨ ꯑꯗꯣ ꯇꯣꯃꯥꯜꯅ ꯂꯧꯔꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯁꯤꯡꯁꯦ ꯏꯃꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯂꯒꯦ ꯏꯃꯥꯅ ꯄꯨꯔꯕꯗꯤ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯅꯤꯛꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯅꯤ ꯑꯗꯨꯅ ꯅꯆꯥ ꯄꯨꯕꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯏꯁꯤꯡ ꯑꯗꯣ ꯑꯍꯟꯗꯨꯒꯤ ꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯏ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯏꯁꯤꯡ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯊꯝꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯃꯥꯜꯒꯤ ꯃꯃꯤꯠꯇꯣ ꯃꯣꯡꯐꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯔꯤꯛꯊꯥꯅ ꯇꯨꯝꯕꯗ ꯁꯨꯞꯄ ꯐꯩꯖꯨꯞꯀ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯑꯃ ꯍꯥꯏꯐꯦꯠ ꯎꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯃꯥꯜꯒꯤ ꯃꯇꯥꯎꯁꯤꯡꯗꯨꯅ ꯇꯣꯃꯥꯟꯕꯨ ꯀꯧꯔꯛꯏ ꯍꯣ ꯏꯇꯥꯎ ꯇꯣꯃꯥꯟ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯏꯇꯥꯎꯒꯤ ꯌꯨꯝ ꯌꯧꯔꯨꯔꯕꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯇꯣꯃꯥꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯊꯨꯅ ꯊꯥꯡꯗꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯡꯐꯝꯂꯣꯝꯗꯒꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯞꯂꯒ ꯀꯧꯔꯛꯈꯤ ꯇꯣꯃꯥꯜ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯥꯎ ꯑꯃꯅ ꯏꯇꯥꯎ ꯇꯣꯃꯥꯜ ꯀꯔꯤ ꯇꯧꯔꯦ ꯑꯁ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯀꯣ ꯃꯣꯡꯐꯝ ꯃꯌꯥꯗꯒ ꯂꯩꯔꯝꯃꯦ ꯏꯇꯥꯎꯁꯦ ꯂꯥꯛꯑꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯅꯨ ꯇꯣꯃꯥꯜ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯅꯥꯟꯊꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯦꯕꯦꯠ ꯐꯤ ꯐꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯃꯦꯝꯃꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯂꯧꯕ ꯆꯠꯂꯝꯃꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯑꯁꯨꯝꯅꯁꯨ ꯈꯟꯖꯔꯤ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤꯌꯦ ꯑꯁꯨꯛ ꯐꯪꯕ ꯅꯨꯄꯥꯁꯤꯕꯨ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯇꯨ ꯑꯍꯟꯗꯨꯁꯨ ꯑꯩꯅ ꯆꯥꯛꯇ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕꯅꯦ ꯄꯦꯟꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯀꯣꯛꯇ ꯁꯤꯡꯖꯪꯅ ꯌꯥꯜꯂꯒ ꯍꯥꯠꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯥꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯀꯌꯥꯁꯨ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯣꯏꯔꯅꯤ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯅꯅꯥꯏꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ
ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯦ ꯑꯃꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯦ ꯑꯃꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯦꯕꯦꯠꯅ ꯃꯅꯝꯃꯕꯨ ꯀꯧꯔꯛꯏ꯫ "ꯍꯣ ꯏꯅꯝꯃ, ꯏꯅꯝꯃꯧ, ꯑꯩ ꯂꯥꯛꯏꯌꯦ"꯫ ꯃꯦ ꯑꯃꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯍꯩꯃꯥ ꯄꯦꯕꯦꯠ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯑꯩꯁꯨ ꯉꯁꯤꯁꯦ ꯊꯕꯛ ꯌꯥꯝꯃꯟꯈꯤꯗꯅ ꯅꯪꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯏꯅꯝꯃ, ꯊꯣꯏꯕꯗꯤ ꯀꯗꯣꯝꯗ ꯆꯠꯈꯤꯕꯒꯦ ꯎꯗꯦꯅ?" "ꯑꯣ, ꯊꯣꯏꯕꯗꯤ ꯇꯨꯝꯂꯝꯒꯅꯤ, ꯁꯪꯒꯣꯝ ꯃꯕꯨꯛ ꯀꯥꯏꯈꯩ ꯊꯛꯈ꯭ꯔꯕꯅꯤ"꯫ "ꯑꯗꯨꯗꯤ ꯏꯅꯝꯃ, ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯛꯑꯣ, ꯊꯦꯡꯖꯤꯜꯂꯛꯂꯦ"꯫ ꯃꯦ ꯑꯃꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯦꯕꯦꯠꯅ ꯊꯣꯏꯕꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯏꯕꯅ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯏꯆꯦꯗꯤ? ꯏꯆꯦ ꯊꯔꯤꯛꯊꯥꯗꯤ ꯎꯗꯦ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ? ꯄꯥꯕꯨꯡꯒ ꯆꯠꯈ꯭ꯔꯕꯣ ꯏꯃꯥ?" ꯄꯦꯕꯦꯠ ꯈꯔ ꯁꯥꯎꯔꯞꯅ: "ꯍꯩ, ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯊꯤꯕꯣꯡ ꯂꯥꯎꯗꯣ ꯏꯃꯥꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ꯫ ꯂꯝꯁꯤ ꯁꯤꯕ ꯃꯃꯥꯅ ꯄꯣꯛꯂꯝꯕꯤ ꯅꯆꯦ ꯃꯤꯅꯥꯏ ꯃꯥꯟꯕꯤꯗꯣ ꯃꯇꯨꯡ ꯄꯜꯂꯛꯄꯗꯅꯦ ꯅꯪꯁꯨ ꯆꯥꯛꯀ ꯄꯤꯖꯔꯣꯏꯀꯣ, ꯄꯜꯂꯛꯀꯅꯨ ꯄꯜꯂꯛꯀꯅꯨ"꯫ ꯊꯣꯏꯕꯅ: "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯏꯆꯦꯕꯨ ꯊꯤꯅ ꯇꯧꯕꯤꯔꯤꯕꯗꯣ? ꯑꯩꯗꯤ ꯏꯆꯦꯗꯣ ꯅꯨꯡꯁꯤ ꯈꯪꯉꯕ, ꯍꯣꯔꯦꯟ ꯏꯆꯦ ꯂꯥꯛꯂꯒ ꯍꯥꯏꯗꯣꯛꯀꯦ ꯈꯪꯉꯤ"꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯣꯃꯥꯟ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯣꯃꯥꯜꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯇꯥꯎ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝꯗꯣ ꯌꯧꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯁꯤꯗꯣ꯫ ꯉꯁꯤꯗꯤ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯅ ꯊꯕꯛꯇꯤ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯇꯧꯔꯁꯤ"꯫ ꯇꯣꯃꯥꯜꯅ: "ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯃꯐꯝ ꯑꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯕ ꯃꯐꯝꯗꯨꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯗ꯭ꯔꯕ ꯃꯥꯜꯂꯤ"꯫ ꯇꯣꯝꯕꯅ: "ꯌꯥꯝꯅꯗꯤ ꯂꯥꯞꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯏꯁꯥꯁꯦ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗꯗꯤ ꯏꯪꯂꯝꯗꯕꯅꯤ, ꯃꯐꯝꯁꯤ ꯌꯧꯕꯒ ꯏꯁꯥꯁꯦ ꯈꯪꯏꯪ ꯍꯦꯛ ꯏꯪꯊꯔꯛꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯅꯕ ꯅꯣꯏꯅ ꯁꯦꯝꯃꯨ, ꯑꯩ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯒꯦ, ꯆꯥꯛꯁꯨ ꯊꯣꯡꯗꯣꯛꯂꯁꯤ"꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯤꯟꯗꯣꯛꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯁꯤꯡ ꯑꯀꯪꯕ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯕꯁꯨ ꯁꯤꯡ ꯑꯀꯪꯕ ꯃꯄꯨꯜ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯐꯝꯗ ꯂꯥꯛꯇꯨꯅ ꯃꯩ ꯇꯤꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯇꯣꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯇꯨ ꯃꯥꯡꯗꯧꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯁꯦ꯫ ꯆꯤꯡꯌꯥꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯟꯗꯨꯅ ꯄꯩꯔꯒ ꯊꯝꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯅꯛꯄ ꯈꯨꯜꯗꯒꯤ ꯁꯥꯃꯨ ꯋꯥꯏꯔꯒ ꯆꯤꯡꯊꯣꯛꯀꯗꯧꯕꯅꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯟꯗꯛꯇꯤ ꯁꯦꯟꯐꯝ ꯈꯪꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯇꯥꯎ"꯫ ꯇꯣꯃꯥꯜꯅ: "ꯏꯇꯥꯎ ꯇꯣꯝꯕ, ꯏꯇꯥꯎꯃꯅꯤ, ꯍꯥꯏꯒꯨꯝꯗꯅ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯥꯜꯂꯤ ꯃꯐꯝꯁꯦ, ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯒꯗꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ"꯫ ꯃꯅꯤꯅ: "ꯏꯇꯥꯎ ꯇꯣꯃꯥꯜ, ꯑꯩꯅ ꯈꯟꯕꯗꯗꯤ ꯊꯥ 2-3 ꯃꯨꯛꯇꯤ ꯄꯥꯔꯤ, ꯌꯥꯝꯅ ꯀꯨꯏꯕꯗꯤ ꯑꯣꯏꯔꯣꯏꯗ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯔꯤꯛꯊꯥꯒꯤ ꯊꯋꯥꯏꯗꯣ ꯃꯣꯡꯐꯝ ꯃꯌꯥꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ: "ꯏꯃꯥꯇꯣꯟ, ꯅꯍꯥꯛꯁꯦ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅꯁꯨ ꯄꯤꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯅ ꯏꯃꯥꯇꯣꯟꯒꯤ ꯐꯠꯇꯅꯕ ꯋꯥꯅꯅꯕ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯈꯤꯕꯒꯦ? ꯁꯨꯞꯅꯒꯤ ꯄꯨꯛ ꯊꯟꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯄꯤꯕꯗꯨꯗꯤ ꯄꯤꯛꯃꯜꯂꯤꯀꯣ ꯏꯃꯥꯇꯣꯟ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯗꯣ꯫ ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔꯕꯣ ꯄꯥꯕꯨꯡ? ꯄꯥꯕꯨꯡꯅ ꯐꯅ ꯈꯟꯈꯤꯕꯅꯤꯅ ꯅꯆꯥꯅ ꯑꯋꯥꯕ ꯇꯥꯕꯅꯤꯀꯣ꯫ ꯏꯃꯥꯇꯣꯟꯅ ꯅꯆꯥꯗ ꯑꯣꯠꯄ ꯅꯩꯕ, ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯅꯆꯥꯗ ꯇꯧꯍꯟꯈꯤꯕꯅꯤꯀꯣ ꯄꯥꯕꯨꯡ꯫ ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯈꯣꯡꯒꯨꯜ ꯏꯔꯛꯈꯣꯀꯣ ꯄꯥꯕꯨꯡ꯫ ꯅꯆꯥꯗꯤ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯖꯗ꯭ꯔꯦ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯇꯣꯟꯅ ꯅꯩꯍꯠꯄꯤꯈꯤꯕꯅꯦ ꯄꯥꯕꯨꯡ"꯫ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯕ ꯀꯥꯏꯅ ꯇꯦꯡꯊꯥꯗꯨꯅ ꯃꯣꯡꯐꯝ ꯃꯅꯥꯛꯇꯨꯗ ꯑꯃꯨꯛ ꯐꯝꯊꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯃꯌꯥꯝꯅꯗꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯣꯏꯅ ꯎꯔꯤꯕ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯊꯔꯤꯛꯊꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯏꯁꯨ ꯅꯨꯄꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯦꯡꯊꯥ ꯇꯦꯡꯊꯥ ꯀꯞꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯄ ꯇꯥꯔꯒ ꯑꯕꯣꯛꯁꯦ ꯄꯣꯊꯥꯒꯦ ꯉꯝꯗ꯭ꯔꯦ"꯫ ꯊꯔꯤꯛꯊꯥꯅ: "ꯑꯕꯣꯛ,
Aboknadi aigi saktamse ubiriko. Nasu yamna harawi. Ngasi abokki ising sukpikibado aibu pokpiba pabungni. Aina pabung haina kauribado pabungnadi aigi nakta lakpide. Aigi saktamse pabungnadi ubidre abo. Ishunupi abokna isubu uribadudi abokse amaibinido. Abokna mafam asida lairibase nahaknadi maram khanglamkiroi. Lao abokki yumda changsilao. Abok isuda wari lige lao. Hanubi aduna haibadagi tharik thagi thawaidusu ahandugi yumda changlaklami. Imung hek yaubaga ahan oirabi hanubi aduna khaw amadagi hidak phu adu laktokduna hidak phudo thakna asumna hairaki. Ishunupi abokse matam amagi amaibi tombini. Aigi ming tabada saroi ngaroi tinmu laimu kayase kaplibani. Matamdo ngasidagina sahi kharagi mamangda thokkiba warini. Matamdo aigi khul aduda ai khaktani amaibi oiribase. Ana aye laitin phattaba oknaba heloi oknaba kayase aboki nakta puraktuna layinglamido. Aduga mokhoi singdo loinasu anaba phakirami. Maram aduna aigi khul aduda natana laibak sigi miyoi kayana aboki mingse khangba haunaraki. Matam aduda aigisu naha kumbi ishunupi ama leirami. Aina arapada leiba khul amada anaba yengba chatlami. Mafam adusu aigi khulga lapnaba maramna numit marini mafam duda leiramba taki. Aina mafam duda anaba kaya yenglingai matam duda aigi khul aduda yamna tamthiba saroi ngaroi khara amaiba amana tharaktuna angang kaya da changduna angang kaya mathwai lorami. Pau ase aina khulda hanbada khangbani. Mafam aduda numit marini anaba kaya yengba loiraduna mangani suba numitta ai isagi khulda halaki. Isu nupida pijanabani haiduna ahaw atum kayasu abokna lairaki. Aina khul ado hek yaubaga karigumba sawum amadi phangki. Aina kari khudamno haina mit uishinduna yenglubada pumnamak uba ngamlami. Khul adugi lamhang amada amaiba amana saroi ngaroi kaya dubu khunik oina nektuna aigi khulda otpanaiba tawhanduna thawai kaya laukre haiba khanglami. Khudakta aboksune mafam saba ama yenglaga phamthari. Adugi matung lai phattaba sanabagi mahaido aina su tawrami. Matam aduda amaiba ado aingonda ngamlaroi khangbadagi mafam ado thadokduna chenkirami. Tanja aduda khunja kharana aibu uki. Matam aduda khunja mayamna aise lai phatraba sanabi amaibini haina launaki. Aina yumda change khana laklami. Adubu khunja mayamna aibu tin situna nungna thaduna thina chairaki. Khunja mayamduna nasana suhatbi hingsabi phattabi amaibi haina thina chairaki. Matam aduda aigi imauna prap changlaktuna aigi koksida arumba posak amana sapu kana thomlaki. Khudakta abok wakhal takidre. Aina wakhal tarakpada sukla mamlaba lok amada leiramki. Adubu abok khunja singduda laman khumge isa imauda laman khumge khankide. Aina leiba yaba mafam asum thirakpada mafam asida isugi thawaiduga thengnaki. Mikup adudagi ngasi phawba mafam sida leiribani. Aduga isugi thawai lauribi namatondo aina munna khangi. Nongma mafam sida khunja ahanna masibadagi mafam sida namaton sulaki. Matamduda abokna namatongi wakhalondo khangkrabani. Adubu isugi laibakta tamlamlabani khadoklo. Ado isugi su apamado hayu. Abokna mateng tawba ngambra yenge. Tharik thana. Abo nasugi apambadi aigi pabunga mukta unaba phangjaba. Aduga wazaraba pabungi nungainaba hotnaba ase yamna pami. Abokna mateng pangbiyu. Aduga imatondo khara warak haninge. Imatongi apikwe pukjeldo semdok haninge ibo. Adudi abok wa haige. Abokna hairiba khuding isuna tawko. Asi hairaba matung ahal aduna laigi oiba wahai khara nason pikna sonba horaklami. Asumna laison cholakpa matamda ningtham thagi ahing ado nong puba lechilna kupkhirami. Hui haudong kayasu kanna khongba horaki. Pikliba mama khainadriba angang kayasu hanga haina kanna kapnaraki. Khunja kayasu kari matongno haina khanjarami.
Mama mapasingna yumda angangsingna kapliba ado thembirami. Ahal oirabi aduna asumna hairei. Isunupi nakokto nontharo aduga namitto uisilu. Nahaki thawai mafam sida natana chatningba yauningba mafam khuding khudakta yauba ngamnaba isuda mahai khara pige ko. Asi hairaba matung laison khara sonduna tharik thagi makokta nanthabirami. Asumna nanthabadagi tharik thado mapangal khara kalaki. Ahanduna isunupi haujiki nahaki thawai sina chatningba mafam amada hekta chatpa ngamlagani. Nahaki saktam ase miyoi kana amatana udrabasu nahaki khonjel di taragani. Nahakna sokpa thengba loina yagani. Adubu atopa kanana thengbadi sokpadi ngamoi. Aduga amana ahingi matamdana hena nahaki pangal hena laigani. Aduga nungthilgi matam asisu kauranu ko isu nuningzaba pumba pangthokjaru. Abo nasuna abopu hainingai leita thagachari. Adudi nasugi yumda satuna ipwagi saktam yenglurage. Nasu chacharukige ko abo. Asi hairamlaba matung tharik thado ahingi matamduda mayumda laklami. Mayum hek yaubaga tharik thado asiba thawaini haiba kauba makai mokpa thoibabu kawjarei. Ichigi thoiba ipwabu tumlabo. Isi lae isigi thoiba. Isigi thoiba isini khangrabo namit singo thoiba. Thongjinda isigi thoiba haina hanjin hanjin kaubudo pebet na tarami. Adubu pebet haugatpadi haugatri. Aduga thongjindagi kaurakpadi leptri. Thong ado hanglakta aduda tharik thado thongjinda phamthaduna kappa amuk hauraki. Matang asidadi pebet kibaga pakhatpaga leifam khanglamdi. Supliba phaijup aduna mamai pumba kupsinduna leirami. Tharik thana isigi thoiba isi amuk chatlage ko hayeng amuk lake ko. Aduga imaton pukchel pikpi imaton nacha ai hayeng sulakani ngasigidi chatlage. Wahai asi hayamlaga tharik tha mafam adudagi hankirami. Mathangi numitni tomal amadi matau aniduna lainaba yum saba loiraduna sak amuk sathoklami. Adugi matung chingyang aduda kaduna uwa kaya kakpa horaklami. Nakal amaromdana pebeto kunja khudingda pau tamba sungamda lochinduna leiri. Tanjaduda khulgi nupa naha ama laktuna asumna hairei. Hoi taimau itaima pebe khulgi lampakta khunja mayam punni wa khanani hayawbani. Yum yumgi miyoi amamam thoklau hayawbani. Chalage taima pebe khangpre khangi. Ha kari haiba hujikida. O khunja mayam wa tanani haibako kari matangi oirabano. Pebet masagi makhut samduna khungi lampakta thoklaki. Pebet na lampak hegaubaga ahal lamana khunja mayamda asumna hairami. Khunja mayam ngarang ahingi mataudo punsigi ahanbani. Ngasi phawbada adugumna angang mayam ama kaplakpa hui haudong kaya ama khonglakkiba nong puba leichilna atiya pumba kupkiba pumnamakse ngarangiduna ahanbani. Khulse awa ana kharadi tarakkadauba malido. Aigi na sinara wakhal naradi khangde. Isigi kari no kaukibadi taki. Isigi hairaga makhadi takidre. Aduga kapkiba khonjel dusu taki. Ningba kairaba thamoi kairabi nupi angang amagi khonjel dani. Aikhoi sekshinsi amam atheng dasu chatnaragumsiko. Pebeti pau adu tabada humang mari kakhirami. Asengba pumba khangkidra khallubada asumna pebet thoibabu amuk makhut samduna mayumda halaki. Mayum hek yaubaga pebet wakhal ama khalaki. Ngarangi dubu tharik thagi thawai oiramgadrane. Khonjel dudi tharik thagini. Kanadi thawai dudagi kanjanaba amaibira amaibara akhang ahi ama tanadaba yadri. Asi khanbadagi pebet magi machabu yumthangnabagida sinaramlaga atopa khul amada laklami. Laibak phabadagi manamagi khul aduda maiba ama thengnarami. Amaiba aduna ibema nahak na hairibado khuradi tawdi tawningdabani. Mamang dasu khurase khuthigrabani. Adubu nahaki khallaga tawbirage ko. Asi hairamlaga amaibado imungda changkirami. Adugi matung lang ahingba makon ama puthoraktuna pebetta pirami. Ibema se lang ahingba se ngaksamba sijaluko. Masi oirabadi saroi ngaroi thawai phattabana karisu sokpa ngamlaroi. Pebetna khura
ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯒꯦ ꯈꯨꯔꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜ ꯑꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯄꯦꯕꯦꯠꯇꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯦꯕꯦꯠꯅ ꯂꯪꯍꯤꯡ ꯑꯗꯣ ꯉꯛꯁꯝꯗ ꯁꯤꯈꯤꯕꯗꯒꯤ ꯊꯔꯤꯛꯊꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯄꯦꯕꯦꯠꯀꯤ ꯏꯪꯈꯣꯜꯅꯨꯡꯗ ꯆꯪꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯄꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯣꯃꯥꯜꯗꯣ ꯎ ꯀꯟꯅ ꯀꯛꯂꯤꯉꯩ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯄꯥꯕꯨꯡ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯃꯥꯜ ꯎ ꯀꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯖꯩ ꯇꯣꯃꯥꯜꯒꯤ ꯃꯇꯧ ꯎꯕꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗꯀꯣ ꯌꯨꯝ ꯍꯟꯕꯗ ꯎꯒꯗꯧꯕ ꯂꯩꯔꯕ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯅ ꯏꯇꯥꯎꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯎꯅ ꯀꯤꯁꯤꯜꯂꯛꯑꯦꯀꯣ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯊꯔꯤꯛꯊꯥꯕꯨ ꯇꯠꯇꯅ ꯎꯏ ꯅꯥꯀꯣꯡ ꯑꯁꯤꯗꯁꯨ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯇꯠꯇꯅ ꯀꯧꯔꯛꯏ ꯃꯔꯨꯞ ꯇꯣꯝꯕ ꯑꯃꯗꯤ ꯃꯅꯤ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯃꯅꯤꯅ ꯏꯇꯥꯎ ꯇꯣꯃꯥꯜ ꯌꯦꯡꯉꯨ ꯊꯕꯛꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕꯗꯤ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯎꯅꯤꯡꯂꯛꯂꯦ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯔꯤꯛꯊꯥꯗꯣ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯧꯄ꯭ꯋꯥ ꯊꯣꯏꯕꯕꯨ ꯎꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯇꯥꯏꯅꯕ ꯍꯧꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯅꯠꯇꯅ ꯅꯨꯡꯊꯤꯜꯗꯁꯨ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯔꯤꯛꯊꯥ ꯎꯖꯥꯎ ꯑꯃꯒꯤ ꯃꯁꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯊꯕꯛ ꯂꯥꯛꯂꯝꯃꯤ ꯈꯨꯟꯖꯥ ꯑꯃꯅ ꯃꯔꯨꯞ ꯍꯟꯗꯛꯇꯤ ꯈꯨꯜ ꯑꯁꯦ ꯍꯣꯡꯂꯁꯤꯔ ꯈꯪꯗꯦ ꯈꯨꯜ ꯑꯁꯦ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯤ ꯃꯔꯨꯞ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯥꯒꯤꯗꯣ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯕꯗꯒꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯩ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯑꯣꯛꯅꯒꯗꯧꯔꯤꯕꯅꯣꯕ ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯃꯔꯨꯞ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯇꯨ ꯎꯕ꯭ꯔꯥ ꯃꯥꯡꯗ ꯂꯩꯔꯤꯕ ꯎꯖꯥꯎꯁꯤꯒꯤ ꯃꯊꯛꯇ ꯐꯤꯉꯧ ꯁꯦꯠꯄꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯍꯦꯔꯥ ꯃꯔꯨꯞ ꯅꯪꯁꯨ ꯀꯤꯃꯟꯈ꯭ꯔꯦꯗ ꯑꯣ ꯎꯔꯦ ꯎꯔꯦ ꯃꯔꯨꯞ ꯑꯁꯤꯗꯤ ꯐꯤ ꯉꯧꯕꯅꯤ ꯀꯩꯅꯣ ꯃꯤꯗꯤ ꯂꯩꯕ ꯎꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯨꯡꯂꯣꯝꯗꯒꯤ ꯎꯖꯥꯎ ꯑꯃ ꯇꯦꯛꯊꯔꯛꯄꯒꯨꯝ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯑꯣꯏꯅ ꯍꯧ ꯊꯥꯒꯩ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯅ ꯆꯦꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯅꯥꯝꯃ ꯃꯩꯅ ꯆꯥꯛꯄꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯃꯥ ꯏꯃꯥ ꯀꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯄꯦꯕꯦꯠ ꯌꯦꯅꯈꯥꯗ ꯀꯣꯟ ꯀꯟꯅ ꯐꯦꯡꯂꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕ ꯀꯟꯅ ꯀꯞꯂꯛꯈꯤ ꯄꯦꯕꯦꯠ ꯀꯣꯟ ꯑꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯐꯦꯡꯂꯕ ꯃꯇꯨꯡ ꯊꯣꯏꯕꯕꯨ ꯑꯃꯨꯛ ꯊꯦꯝꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯔꯤꯛꯊꯥꯒꯤ ꯑꯋꯥꯕꯗꯣ ꯎꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯄꯦꯕꯦꯠꯀꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯪꯍꯤꯡꯗꯣ ꯎꯔꯝꯃꯤ ꯑꯍꯜ ꯑꯗꯣ ꯃꯌꯥ ꯏꯍꯣ ꯍꯣꯈꯩ ꯅꯣꯛꯊꯣꯔꯛꯏ ꯏꯁꯨ ꯊꯔꯤꯛꯊꯥꯒꯤ ꯊꯋꯥꯏꯅ ꯆꯥꯛꯂꯤꯕ ꯋꯥꯔꯤꯕ ꯀꯞꯂꯤꯕꯁꯤꯗꯤ ꯂꯪꯍꯤꯡ ꯑꯁꯤꯅ ꯑꯣꯏꯔꯦꯗꯅ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯈꯪꯒꯅꯤꯗꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯡꯖꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯊꯧꯗꯥꯔꯝꯃꯤ ꯇꯥꯎ ꯊꯋꯥꯏ ꯃꯤꯔꯦ ꯉꯁꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯔꯣꯏꯀꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯂꯩꯔꯝꯂꯦꯟꯗ ꯆꯠꯍꯜꯂꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯑꯃꯈꯛꯇꯤ ꯅꯍꯥꯛꯅ ꯇꯧꯔꯝꯈꯣ ꯍꯧꯖꯤꯛꯃꯛ ꯃꯈꯥ ꯄꯥꯡꯅ ꯆꯠꯂꯨ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯎꯍꯜꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯑꯁꯦ ꯑꯃꯥꯏꯕꯤ ꯇꯣꯝꯕꯤꯅ ꯊꯥꯔꯛꯄꯅꯤ ꯇꯝꯃꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯪꯍꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯥꯏꯕꯤ ꯇꯣꯝꯕꯤꯅ ꯂꯧꯒꯅꯤ ꯇꯝꯃꯨ ꯆꯠꯂꯨ ꯈꯨꯗꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯇꯝꯊꯤꯔꯕ ꯊꯋꯥꯏꯗꯣ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯒꯤ ꯊꯣꯡꯒꯥꯜꯗ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯍꯨꯝ ꯐꯪꯕ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ
Matam aduda yumgi churi makhada thawai ama leiribado urami. Amaiba aduna, "Hey, tamthiraba thawai miren, kari leire, aigi nakta lakpadi." "He amaiba, aina laklibase, amaibi tombina tharakpani." Nupi amagi mangak samda siriba langhing ado, matik mayai khutakta lokthok u hairei. "Karigumba lokthoktrabadi, amaiba nangi thawai lawgani takpirei." Amaibana, "Ha, kari haiba, amaibi tombi haiba. Mahak haujiksu hingliba oireko. He thawai miren, langhing adugi matik mayai pumbado hayeng loktoklage tambiyu. Numidangda matik mayai lokthokpa haibase yamna lui. Maram aduna nong hek nganbaga loktoklage tambiyudo thawai miren." Asumna amaibaduna haibadagi thawai mirendo amaibi tombigi manakta khudakta phawdoraki. Aduga amaiba aduna hairakiba wafam pumba tamlami. Tanja aduda tharik thagi thawaido mongphamduda phamduna kaptuna leiri. Amaibi aduna tharik thagi thawaido kauduna asumna hairami, "Isu nupi kaplaganu, hayengdagidi isugi ningba thunglagani. Ado ngasidi nungaina aboki sangai sida potharasido. Hayengdagi isugi apamba loina thungalagani. Fattaba mibu yokpa haunade. Abokna mateng pangani ko. Ngasigidi potharasi ko isu tharik tha." Ahal aduna themjinbadagi tharik tha su kapkidre. Asumna numit adumadi haujenkirami. Mathangi numit tomal amadi matawsingdo khulda thoktuna sing chingthoknaba samu iroi thirami. Adubu laibak phabadagi senjau paiba nupa amana asumna hairaki, "Inausa, nakhoina paiduna thamliba mafamdo adu khakta takpiyu. Makha tabadi aigi thokpa tawhorage. Ado nakhoina sum khanbada sel kaya mukti piraga yagane. Using aduga sanaba mamaldo hayu ai pirage." Tombana, "Yamu, usingdo sahi kaya sijinaba yagani. Aduki matik yamna yamkhraba usingni. Nanawna pamjabadi yamungsu mafamduda lakpiduna sanaba mamal ado pamjaido." "Hoi, adumna tawrasido. Adudi haujikmak chalasira." Asumna senjau paiba nupa adubu makhoigi thabak sufamda kauduna using ado yenghallami. Using adu yengba loibaga nupa aduna sel piraklami. "Adudi nausa, aisu hannaba tawrage, noisu leihoroko." Asi hairamlaga nupa adu chatkirami. Nupa adu chatkraba matung sel mayamdo makhoi ahumna yenarami. Tombana, "Itaw, aina haidro senpham khangni haina. Haujikti selsu mayam thungnaredo. Ado itaw hayengse yum hannaba tawrasiko. Ngasidi hanbada thengkhrani." Amaromdana tharik thado mayumda laklami. Matam aduda mamatondo sak tokpagi imung mairam kana dairi. Matam aduda tharik thagi thawaina pebet ki masam adu tap paiduna chinglami. Pebetna, "Thoiba, karino imagi samphoribadubo se thadose haibane. Kaino yam nai haiba thadose masi ki angangsi." Asi haiduna nura chapuduna matunglomda thomlami. Adubu masagi makokto oina haidaraki. Tung onthoktuna yenglubadadi kana amata leiba uramde. Pebet karisu khanjiluba tawda nura chapudu lausinduna amuk taiba horami. Tanja aduda pebet ki mamai aduda phak pungthada tharaklami. Pebet to hu ima haina lauduna mapanda kanna chenthoraktuna yumthangnaba tanaba fattaba thawai lai haina kanna laurami. Matam aduda yumthangnabagi miyoi khara thang yot khulai kaya paiduna chensinaraki. Tharik thadi mayamdo yengduna kanna nokthorei. Tharik thana noklibado khunja pumbana tarami. Sakti udana noklakpa aduda mayamdo tasengna kiba phawraki. Matam aduda tharik thagi thawaina asumna hairaki, "Ta, nakhoi pumba hinginglabadi nasagi nayumda hankro chalu. Karigumba yumside hek lakliba misakto mangak leithektuna hatlaga I chupkani." Khunja mayamdo wahaidu tarubadagi kimankhibana mayumda chatnaki. Haujikti pebet thauna leitre. Imungda changba kibadagi mapanda leptuna sut kaptuna leiri. Tharik thadi mamatongi matauda sita nokli. Haujikti khunja mayamdo wakhal ama khanaraki. Madudi makhoigi imungda tharik tha udaba asida karigumba khara thokre haibase khangnaraki. Ngasi phawbada khunja kayana ningsingludabani. Thabak loina chatnabu oibana. Amaromda tharik thana mamatondo laknaba horoklami. Mamatongi khajai adusu haikha amunbagum machu olabani.
ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯍꯦꯛ ꯎꯕꯗꯒꯤ ꯃꯆꯦ ꯊꯔꯤꯛꯊꯥꯗꯣ ꯃꯧꯄ꯭ꯋꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯃꯥꯏꯕꯤꯅ ꯊꯔꯤꯛꯊꯥꯕꯨ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯊꯔꯤꯛꯊꯥꯁꯨ ꯊꯨꯅ ꯌꯥꯡꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯁꯨꯅꯨꯄꯤ, ꯍꯌꯦꯡꯁꯦ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯣ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯨꯠ ꯄꯦꯟꯅ ꯂꯃꯟꯗꯣ ꯈꯨꯝꯖꯔꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯅꯃꯥꯇꯣꯟꯗꯣ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡ ꯂꯥꯛꯂꯒ ꯃꯌꯦꯛ ꯁꯦꯡꯅ ꯂꯃꯟ ꯈꯨꯝꯂꯣꯀꯣ ꯏꯁꯨꯅꯨꯄꯤ." ꯊꯔꯤꯛꯊꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯃꯥꯜ ꯍꯣꯏꯁꯨ ꯄꯣꯠ ꯆꯩ ꯌꯣꯝꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯃꯤꯠ ꯑꯗꯣ ꯂꯩꯊꯈꯤꯒꯗꯧꯔꯦ꯫ ꯇꯣꯝꯕ ꯑꯃꯗꯤ ꯃꯅꯤꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯧꯁꯥꯒꯨꯝ ꯑꯍꯟ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯃꯌꯨꯝ ꯌꯧꯅꯤꯡꯕꯅ, ꯃꯆꯥꯁꯤꯡ ꯎꯅꯤꯡꯕꯅ ꯑꯍꯜ ꯑꯗꯨꯗ ꯀꯧꯔꯝꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯡꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯒꯤ "ꯄꯥꯕꯨꯡ ꯄꯥꯕꯨꯡ" ꯍꯥꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯟꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨم ꯌꯧꯔꯕꯗ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯦꯕꯦꯠꯄꯨ ꯀꯧꯔꯛꯏ꯫ "ꯇꯥꯔꯤꯕ꯭ꯔꯣ? ꯇꯥꯔꯤꯕ꯭ꯔꯣ ꯄꯦꯕꯦꯠ? ꯑꯩ ꯂꯥꯛꯑꯦ, ꯃꯩꯗꯣ ꯄꯨꯊꯣꯔꯛꯎ." ꯃꯇꯝ ꯑꯗꯨꯗ ꯄꯦꯕꯦꯠ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯕꯨ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯩ ꯑꯣꯛꯄ ꯂꯣꯏꯔꯕꯗ ꯇꯣꯃꯥꯜ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯇꯣꯃꯥꯜꯅ "ꯃꯃꯥ, ꯏꯆꯥꯁꯤꯡꯗꯤ ꯊꯔꯤꯛꯊꯥꯗꯤ ꯎꯗꯦ, ꯊꯣꯏꯕꯁꯨ ꯎꯗꯦ꯫ ꯀꯗꯣꯝꯗ ꯂꯩꯈꯤꯕꯒꯦ? ꯀꯧꯔꯛꯎ ꯑꯃꯨꯛꯇ꯫ ꯏꯆꯥꯁꯤꯡꯒꯤ ꯃꯁꯛ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯆꯣ ꯏꯆꯥꯁꯤꯡꯗꯣ ꯀꯧꯊꯣꯔꯛꯎ." ꯇꯣꯃꯥꯜꯅ ꯍꯥꯏꯔꯤꯕꯗꯣ ꯄꯦꯕꯦꯠ ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯁꯥꯗꯣ ꯋꯥꯔꯝꯃꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ꯫ ꯅꯆꯥꯁꯤꯡꯗꯣ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯅꯤ, ꯂꯥꯛꯆꯔꯅꯤ꯫ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥꯝ ꯄꯨꯔꯛꯀꯦ? ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯨꯜ ꯍꯣꯡꯅꯕ ꯇꯧꯁꯦ꯫ ꯈꯨꯜ ꯑꯁꯦ ꯑꯩ ꯂꯩꯕ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤ." "ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯔꯗꯅ ꯈꯨꯜ ꯍꯣꯡꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ꯫ ꯑꯩ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯦꯕꯦꯠ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯈꯟꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯃꯥꯜ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯊꯔꯤꯛꯊꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯤꯛꯊꯥꯒꯤ ꯀꯥ ꯑꯗꯨꯗꯤ ꯃꯤꯔꯥꯡ ꯀꯌꯥꯒꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯏꯃꯣꯠ ꯃꯣꯠꯈꯩ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯇꯣꯃꯥꯜ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯣ? ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ." "ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ?" ꯇꯣꯃꯥꯜ ꯈꯔ ꯁꯥꯎꯔꯞꯅ꯫ "ꯀꯔꯤꯒꯤ ꯃꯣꯏ ꯄꯥꯕꯨꯡꯅꯣ ꯍꯥ? ꯎꯗ꯭ꯔꯣ? ꯅꯃꯤꯠꯇꯨ ꯌꯦꯡꯉꯨ꯫ ꯏꯆꯥ ꯊꯔꯤꯛꯊꯥꯒꯤ ꯀꯥꯁꯦ ꯃꯤꯔꯥꯡꯒꯤ ꯃꯀꯣꯟ ꯉꯥꯛꯇ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯍꯥꯏꯕ? ꯅꯪꯀꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯥꯎ ꯆꯥꯎꯔꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯆꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯛꯎ." ꯄꯦꯕꯦꯠꯅ "ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯀꯔꯝꯅ ꯄꯥꯎꯗꯝꯂꯁꯤꯒꯦ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯨꯡ." "ꯃꯃꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯀꯣꯛꯍꯜꯂꯨ ꯃꯃꯥ꯫ ꯑꯩꯒꯤ ꯏꯆꯥ ꯊꯔꯤꯛꯊꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯍꯥꯏꯌꯨ ꯃꯃꯥ." ꯄꯦꯕꯦꯠ ꯄꯦꯔꯤ ꯄꯦꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯊꯋꯥꯏ ꯑꯣꯏꯕꯤ ꯏꯆꯥ ꯊꯔꯤꯛꯊꯥꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯊꯣꯏꯕꯅ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ, ꯈꯣꯏꯆꯦꯗꯣ ꯌꯨꯝꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯒꯅꯦ ꯄꯥꯕꯨꯡ, ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯅꯅꯦ ꯏꯆꯦꯗꯣ ꯂꯥꯏ ꯐꯠꯇꯕ ꯑꯣꯟꯈ꯭ꯔꯦ, ꯃꯥꯅ ꯈꯨꯜꯁꯤꯗ ꯌꯥꯝꯅ ꯇꯝꯅꯩꯅ ꯍꯥꯏꯔꯤꯕ." ꯇꯣꯃꯥꯜ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ꯫ ꯊꯧꯕꯒꯤ ꯋꯥꯍꯩ ꯑꯗꯣ ꯇꯥꯔꯨꯕꯗꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯗꯣꯛꯄꯒꯨꯝ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯊꯔꯤꯛꯊꯥ ꯂꯥꯛꯏ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯅꯆꯥꯅ ꯋꯥꯅ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯏꯄꯥꯒꯤ ꯁꯛꯇꯝ ꯎꯗꯅ ꯂꯩꯔꯝꯂꯦꯟ ꯆꯠꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯕꯨ ꯄꯥꯕꯨꯡꯅ ꯎꯅꯤꯡꯂꯕꯁꯨ ꯎꯕ ꯐꯪꯂꯔꯣꯏ꯫ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯄꯥꯕꯨꯡꯅ ꯂꯪꯐꯩ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯑꯌꯨꯛꯇ ꯁꯦꯠꯅ ꯈꯥꯏꯅꯈ꯭ꯔꯦ ꯄꯥꯕꯨꯡ." ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯉꯥꯎꯆꯠꯅꯈꯤ꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯔꯤꯛꯊꯥ, ꯀꯔꯤꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ? ꯏꯄꯥ ꯊꯥꯖꯕ ꯉꯝꯗꯦꯅꯦ ꯏꯄꯥꯒꯤ ꯊꯔꯤꯛꯊꯥ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯥꯏꯊꯣꯡꯗꯣ ꯏꯄꯥꯗ ꯎꯍꯜꯂꯨ꯫ ꯏꯄꯥ ꯈꯥꯡꯕꯗ ꯋꯥꯔꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ." ꯄꯦꯕꯦꯠꯅ "ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ?
ꯂꯥꯏ ꯐꯠꯇꯕ ꯑꯁꯤꯒ ꯃꯥꯟꯅꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯀꯥꯟꯅꯗꯦ ꯃꯣꯏ ꯄꯥꯕꯨꯡ, ꯈꯨꯜꯁꯦ ꯍꯣꯡꯗꯣꯛꯂꯁꯤ꯫ ꯑꯩ ꯌꯥꯝꯅ ꯀꯤꯁꯤꯜꯂꯛꯑꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯔꯤꯛꯊꯥ ꯁꯥꯎꯃꯟꯈꯤꯕꯅ ꯃꯃꯥꯇꯣꯟꯒꯤ ꯃꯁꯝ ꯑꯗꯣ ꯀꯟꯅ ꯐꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯛꯇꯅ ꯏꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯛ ꯎꯗꯕꯤ ꯊꯔꯤꯛꯊꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯨꯝꯅꯃꯛꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯥꯇꯣꯟ ꯅꯍꯥꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯇꯣꯟꯕꯨ ꯍꯤꯡꯍꯜꯂꯤꯕꯁꯦ ꯏꯄ꯭ꯋꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯂꯩꯔꯝꯕꯒꯤꯅꯤ꯫ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯇꯅ ꯅꯆꯥꯅꯤ ꯈꯟꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯤꯇꯣꯞꯀꯨꯝꯅ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯅ, ꯏꯆꯦ, ꯏꯆꯦ ꯀꯟꯅ ꯉꯥꯡꯒꯅꯣ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯆꯦ, ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯏꯆꯦ꯫ ꯏꯆꯦꯒꯤ ꯊꯣꯏꯕ, ꯏꯆꯦꯅ ꯏꯄ꯭ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯕꯁꯨ ꯏꯄ꯭ꯋꯥꯕꯨꯗꯤ ꯏꯆꯦꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯟꯅꯔꯤꯌꯦ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯅꯆꯥꯅ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯅꯆꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎꯁꯦ ꯇꯝꯂꯝꯒꯦ ꯈꯟꯅ ꯉꯁꯤ ꯐꯥꯎꯕ ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯉꯝꯗ ꯃꯣꯡꯐꯝꯗ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯄꯥꯕꯨꯡ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯂꯣꯏꯔꯦ꯫ ꯇꯣꯃꯥꯜ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯔꯤꯛꯊꯥ, ꯄꯨꯝꯅꯃꯛ ꯏꯄꯥꯅ ꯏꯆꯥꯕꯨ ꯁꯦꯟꯅꯕ ꯋꯥꯠꯈꯤꯕꯅ ꯊꯣꯛꯈꯤꯕꯅꯤꯗꯣ꯫ ꯍꯥꯏ, ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯃꯥꯇꯣꯟꯁꯦ ꯍꯥꯠꯂꯨ ꯍꯥꯏꯔꯕꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯤꯛ ꯑꯃ ꯌꯨꯝꯁꯤꯗ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯄꯥꯅꯗꯤ ꯈꯪꯂꯨꯗ꯭ꯔꯦ꯫ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯊꯔꯤꯛꯊꯥꯅ, ꯅꯠꯇꯦ ꯅꯠꯇꯦ, ꯏꯃꯥꯇꯣꯟꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯄꯥꯕꯨꯡ꯫ ꯏꯃꯥꯇꯣꯟ ꯂꯩꯇ꯭ꯔꯕꯗꯤ ꯏꯄ꯭ꯋꯥꯁꯦ ꯀꯅꯥꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯒꯅꯤ? ꯅꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯅꯆꯥꯅ ꯍꯥꯟꯅ ꯆꯠꯆꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯗ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ꯫ ꯈꯨꯜꯒꯤ ꯃꯣꯡꯐꯝꯗ ꯑꯩꯒꯤ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯁꯥꯗꯣꯡ ꯈꯔ ꯂꯩꯔꯤ꯫ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯍꯟꯕꯤꯗꯨꯅ ꯎꯠ ꯑꯣꯜꯍꯟꯕꯤꯌꯨꯗꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯀꯣꯛꯂꯒꯅꯤ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯃꯥꯇꯣꯟ, ꯄꯥꯕꯨꯡ, ꯅꯈꯣꯏꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯇꯤꯌꯥ ꯄꯨꯝꯕꯁꯨ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯀꯨꯞꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯤꯛꯊꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯄꯥꯕꯨꯡ ꯂꯥꯛꯄ ꯅꯆꯥꯅ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯏꯆꯦꯒꯤ ꯊꯣꯏꯕ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯛꯈꯣꯀꯣ꯫ ꯏꯆꯦꯗꯤ ꯏꯃꯥꯍꯟꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯄꯥꯕꯨꯡ ꯈꯣꯏ ꯂꯥꯛꯄ ꯃꯣꯡꯐꯝꯒꯤ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯉꯥꯏꯔꯝꯂꯒꯦ꯫ ꯅꯆꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨꯀꯣ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯨꯅ ꯅꯆꯥꯒꯤ ꯁꯥꯗꯣꯡꯁꯤꯡꯗꯣ ꯎꯠ ꯑꯣꯜꯍꯟꯕꯤꯌꯨꯀꯣ ꯄꯥꯕꯨꯡ꯫ ꯅꯆꯥ, ꯆꯠꯂꯒꯦ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯤꯛꯊꯥ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯔꯤꯛꯊꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯔꯤꯛꯊꯥ, ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯀꯤꯁꯨ ꯃꯇꯝ ꯂꯣꯏꯔꯦ꯫ ꯏꯁꯨꯅ ꯆꯠꯄꯗ ꯑꯕꯣꯛꯁꯨ ꯅꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯁꯦꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯏꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯕꯣꯛꯀꯤ ꯄꯣꯊꯥꯐꯝꯁꯨ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯠꯂꯁꯤꯗꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯁꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯇꯣꯃꯥꯜ, ꯄꯦꯕꯦꯠ ꯑꯃꯗꯤ ꯊꯣꯏꯕ ꯃꯣꯡꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯡꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯦꯕꯦꯠ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ, ꯏꯃꯥꯒꯤ ꯊꯔꯤꯛꯊꯥ, ꯏꯃꯥꯗ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯥ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯏꯃꯥ ꯃꯥꯏꯊꯤꯔꯦ꯫ ꯏꯃꯥꯕꯨ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕ ꯐꯪꯍꯜꯂꯣ ꯏꯃꯥꯒꯤ ꯊꯔꯤꯛꯊꯥ꯫ ꯇꯣꯃꯥꯜꯁꯨ ꯀꯞꯅ ꯀꯞꯅ ꯃꯁꯥꯒꯤ ꯁꯥꯗꯣꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯊꯔꯤꯛꯊꯥꯅ ꯁꯨꯞꯂꯝꯕ ꯐꯤ ꯑꯗꯨ ꯎꯕꯗꯒꯤ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯥꯗꯣꯡ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯟꯖꯥ ꯑꯃꯅ ꯃꯣꯡꯐꯝ ꯃꯌꯥꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯎꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯋꯥꯇꯥꯅꯔꯕ ꯃꯇꯨꯡ ꯊꯔꯤꯛꯊꯥꯒꯤ ꯁꯥꯗꯣꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯦꯕꯦꯠ ꯅꯤꯡꯕ ꯀꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥꯇꯣꯟꯁꯨ ꯊꯔꯤꯛꯊꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤ꯫ ꯊꯔꯤꯛꯊꯥꯒꯤ ꯃꯩꯆꯥꯛ ꯀꯌꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯦꯕꯦꯠꯁꯨ ꯍꯨ ꯆꯥꯗꯨꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯈꯟꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗ ꯍꯥꯠꯂꯨꯕ ꯑꯗꯨꯅ ꯄꯦꯕꯦꯠ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯇꯧꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯕꯦꯠꯀꯤ ꯄꯨꯟꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫